ꯂꯥꯏꯖ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯎꯕꯗ ꯃꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯏꯕ ꯅꯪꯍꯧꯗꯗꯨꯅ ꯐꯣꯟꯗꯨ ꯇꯠꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯐꯣꯟꯗꯨ ꯂꯥꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯀꯩꯝꯇꯗꯤ ꯍꯥꯏꯗꯦ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯇꯞꯅ ꯀꯧꯔꯛꯏ꯫ ꯆꯟ꯫ ꯂꯥꯏꯖ ꯀꯧꯔꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯀꯨꯏꯔꯦ ꯃꯥꯒꯤ ꯗꯗꯥꯅ ꯅꯨꯡꯁꯤꯅ ꯆꯟ ꯍꯥꯏꯅ ꯀꯧꯈꯤꯗꯕꯗꯨ꯫ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯆꯟ ꯇꯥꯕ꯭ꯔꯣ ꯗꯗꯥꯅ ꯀꯧꯔꯤꯁꯦ ꯆꯟ꯫ ꯂꯥꯏꯖ ꯀꯞꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯇꯥꯏ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯄꯨꯟꯁꯤꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯡꯗꯣꯛꯇꯨꯅ ꯆꯟ ꯗꯗꯥ ꯂꯥꯜꯂꯦ꯫ ꯅꯪ ꯗꯗꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ꯫ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯂꯩ꯫ ꯆꯟ ꯅꯪ ꯗꯗꯥꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯗꯗꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯄꯦꯟꯗꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯂꯥꯟꯗꯦ ꯀꯅꯥꯁꯨ ꯂꯥꯟꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯏꯇꯤꯛ ꯏꯕꯥꯆꯥꯗꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯤ ꯑꯩꯒꯤ ꯔꯥꯜꯅꯦ꯫ ꯆꯟ ꯅꯪ ꯗꯗꯥꯒꯤ ꯋꯥꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯇꯥꯔꯨꯔꯒ ꯈꯟꯖꯤꯜꯂꯨꯔꯒ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯒꯗꯕ ꯄꯣꯠꯇꯨꯅꯤ꯫ ꯏꯐꯝꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯥꯊꯩꯕꯤꯈ꯭ꯔꯣ꯫ ꯆꯟ ꯗꯗꯥ ꯅꯉꯣꯟꯗ ꯂꯥꯜꯂꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯠꯇꯅ ꯏꯐꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯗꯗꯥ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯆꯟ ꯅꯪ ꯗꯗꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯀꯞꯅꯤꯡ ꯀꯞꯅꯤꯡ ꯇꯧꯔꯛꯏ꯫ ꯂꯥꯏꯖ ꯃꯥꯒꯤ ꯗꯗꯥꯅ ꯑꯁꯤꯇꯕꯨ ꯍꯥꯏꯔꯛꯄ ꯋꯥꯅ ꯉꯥꯏꯖꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯍꯩꯗꯨ ꯃꯥꯒꯤ ꯗꯗꯥꯅ ꯍꯥꯏꯔꯛꯂꯕ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯃꯥꯁꯨ ꯄꯦꯟꯅ ꯀꯞꯄꯤ꯫ ꯀꯞꯅ ꯀꯞꯅ ꯋꯥꯍꯪꯁꯨ ꯍꯪꯂꯤ꯫ ꯗꯗꯥ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯈꯤꯕꯩꯅꯣ? ꯗꯗꯥꯅ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯝꯂꯤꯁꯦ? ꯑꯗꯨꯃꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯗꯗꯥ ꯑꯩꯒꯤ ꯔꯥꯜꯁꯦ ꯀꯔꯤꯅꯣ? ꯆꯟ ꯅꯪ ꯂꯥꯟꯗꯦ꯫ ꯅꯪꯒꯤ ꯅꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯗꯗꯥ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯗꯣ ꯀꯞꯂꯅꯨ꯫ ꯗꯗꯥ ꯃꯇꯨꯡ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯖꯔꯔꯣꯏ꯫ ꯗꯗꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪ ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯁꯦ ꯀꯞꯄꯗꯣ ꯑꯩ ꯂꯝꯕꯤꯗꯁꯨ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯅꯣ? ꯏꯊꯟꯇ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯀꯦ꯫ ꯑꯗꯨꯗꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣ꯫ ꯗꯗꯥ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯊꯝꯃꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯔꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥꯗꯨ ꯉꯁꯤꯗꯤ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕꯗꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖ ꯍꯣꯏꯕꯨ ꯑꯦꯛꯖꯥꯝ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡ ꯇꯔꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯕꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯕꯤꯅꯥ ꯃꯆꯥꯗ ꯀꯩꯗꯧꯔꯒꯦ ꯕꯨꯡꯉꯣ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯄꯨꯟꯁꯤꯕ ꯀꯩꯁꯨ ꯈꯨꯝꯂꯗꯨꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯕꯤꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯀꯩꯅꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅ ꯑꯃꯨꯛ? ꯄꯨꯟꯁꯤꯕ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯋꯥꯈꯜꯗ ꯑꯗꯨꯛ ꯂꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯕ ꯃꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯂꯨꯕꯗ ꯑꯩꯒꯤ ꯆꯟꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯕ? ꯍꯣꯏꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯃꯥꯅꯁꯨ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦꯅ꯫ ꯑꯩ ꯁꯣꯅꯤꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯨꯕꯤꯒꯦꯗ꯫ ꯈꯟꯅ ꯈꯟꯅ ꯄꯨꯟꯁꯤꯕ ꯇꯔꯨꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯈꯠꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯌꯥꯏ ꯀꯥꯗ ꯕꯤꯅꯥ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯂꯥꯏꯖ ꯍꯣꯏ ꯂꯧꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯥ? ꯑꯧ ꯂꯧꯕꯤꯔꯨꯔꯒꯦ ꯏꯃꯥ꯫ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯗꯤ꯫ ꯄꯨꯟꯁꯤꯕ ꯇꯔꯨꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯨ ꯌꯧꯅꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯇꯔꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫
ring chatpaga Taru pairei. Hello, Punsiba. Taru, ayore, dam da tholakira. Taru phone du kitang laptop na thamlaga Sony da ingitawi. Punsiba lai hai, khara manaba sajano. Thank you, Taru. As kaigi thank you no da. Kona hairo. Mi phone pairi. Punsiba Taru na kumlagtabaduda amusu. Taru, ai noi thonga da leire, amta tholakiro. Hoi, leiramo, ai lai. Asi hairaga gelom da tholai. Taru Punsiba ubada. Punsiba lao, chango. Adum hekta changlo se. Sum nungai ta dawbane. As chap manabadubu lao changase. Sony su imung da lehawi. Hoi. Adidu imung da punna changminarei. Taruna, yare, khungu ka do lokthoranu. Nungai da thanamgi. Lao. Imung hek yaubaga mayai kada Sony ison sontharaba fibamda famduna leirammi. Punsiba Sony gi fibamdu ubada miyoiba magi minungsida nungaitaba faurei. Taruna, kaino bai adum lep leidubo. Famo, nabani wari sanaramo ai chalolake. Punsibana, Dr. Suyarida. Taruna, as nangsu nong phadong lalaga. Aibu wakang de bita halage hairo. Kuiroi, nayagdang ne. Asi hairaga Taru chalon bachangki. Ngay hagani mag tumin lainaraba matung Punsibana tapna. Sonia. Kaya haige. Kayam ka nangam juino. Sonina. Ay kisu daw nida, Punsiba. Ay na nangwada daw kiba mayam daw. Nangay bungag biyo ko. Punsiba. Asibagi matam na ngay doon na layraba ay na nangwada yam langkre, Punsiba. Asi haraga Sony hihi kablai. Punsiba na. Sonia, as adumahay no. Ay sukhang ludama na nangwada haridama mayam haikre. Hawzikti dum loinaba dinaba tawrasi. Wakala henba kalano. Nangidama akoy mayam laysidi. Sonina, aina huji hingludana karibu kana kidoino. Hawzikti awaba wakal kalano. Sonina, nangna harabanina kalaroi. Ado, aiga loinabasi nangga khangnaba ngangduna lana khankini Punsiba. Aduma haino, madiyam chambane. Angang ni kaisu khaloida. Sony Punsibana laizabu thagalakpaduda thamoidadi sauningbana loire. Adubu mapan thongdadi uthoktana thamoida khali. Phai. Nang kayamna egodagina thaiba ngamgi yengki. Punsibana kaidorage tumi lerade. Kaisu tawdeda. Yam bai haiba nangi ngangdo. Masaksu yam phase. Punsiba nofe tauze. Wari sanari ngai Taruna chapu thoraktuna ahum du chapu na thangminaraba matung Sony bu Punsiba na thinbirei. Punsiba na Sony bu thilakpadani laizana ukhibadusu. Wakal lahen bakhalamdaba Punsiba su Sony na marthem daw tawduna khaji fajinkibani. Numidang wairagi matamni tomthil labuktagi karaktuna machin manaw chaksangda phaminari. Tomthina, Liza, kahinjang thong doino. Tacho, ngasayo ki nga thong basu lairiye. Ado, champun ama futlage. Hoi, ado, nang buada laibadu nungay bra. Nungay teda, kaide adadi tasok suuba phangde. Angaw bisidi. Lembi imugda mamada kanay saulangi. Noygi na yan upa Punsibado, maha hingsaba miphatane. Tampana, karino minangbu lembi. Lembi na, mana hujita ka lali kaina mamay da kongpang sinatana thajan gadawne. Ima hebema, ibema nagse karaliri khori batamune. Lembi na, imari ni kaina kang khalira. Tampana, nachade, ado, imagi bema, nangbu awang lekay gi prem ga khangnarabo asengbage. O koinare, ado kaidorage. Nangbu hayang wai mi mayumda chanararoyi.
ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯍꯦꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯜꯂꯣ, ꯄ꯭ꯔꯦꯝꯅ ꯀꯩꯗꯧꯔꯤꯅꯣ? ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯄ꯭ꯔꯦꯝ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ, ꯍꯩꯖꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯛ ꯊꯣꯡꯕꯗꯣ? ꯂꯦꯝꯕꯤ ꯈꯔꯒ ꯏ ꯀꯥ ꯂꯩꯕꯅꯦ, ꯅꯣꯏ ꯅꯄꯥ ꯑꯔꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯩꯌꯦ꯫ ꯇꯝꯐꯥ ꯃꯊꯕꯥꯛ ꯌꯩꯔꯒ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤ ꯋꯥꯍꯩ ꯈꯣꯟꯗꯥꯅꯣꯅꯦ ꯏꯕꯦꯝꯃ? ꯂꯦꯝꯕꯤꯅ ꯍꯅꯨꯕꯤ ꯅꯊꯧ ꯅꯠꯇꯦ, ꯇꯥꯅꯤꯡꯗꯤ ꯆꯠꯂꯣ ꯑꯁꯥꯏꯗ, ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯄ꯭ꯔꯦꯝꯅ ꯂꯦꯝꯕꯤ ꯀꯔꯤ ꯏꯁꯧꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯅ? ꯑꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯏꯁꯧ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯂꯧꯕꯒ ꯉꯝꯃꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯛꯅꯖꯔꯛꯄꯅꯤ꯫ ꯂꯦꯝꯕꯤꯗꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ꯫ ꯐꯔꯦ ꯀꯩꯅꯣ ꯂꯧꯗ꯭ꯔꯒ, ꯅꯪꯗꯔꯣ ꯅꯨꯄꯥ? ꯃꯨꯊꯤ ꯑꯃꯨꯀꯥꯇ꯭ꯔꯣꯡ, ꯄꯥꯔꯒ ꯃꯨꯕ ꯄꯥꯝꯃꯨꯕ, ꯊꯝꯃꯣ ꯌꯥꯔꯦ꯫ ꯕꯥꯏ, ꯉꯁꯤꯗꯒꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ꯫ ꯁꯤꯂꯣꯛ ꯈꯔ ꯊꯤꯗꯔꯝꯂꯒ ꯐꯣꯟꯗꯨ ꯐꯠꯀꯛꯏ꯫ ꯇꯝꯐꯥꯅ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯈꯟꯕꯅꯦ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯂꯦꯝꯕꯤꯅ ꯆꯥꯛꯁꯦ ꯍꯅꯨꯕꯤ ꯅꯪ ꯊꯣꯡꯍꯧꯔꯒꯦꯔꯣ? ꯌꯥꯔꯦ ꯑꯩ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏ꯫ ꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯃꯤꯒꯤ ꯆꯥꯛ ꯊꯣꯡꯐꯝꯁꯤꯗꯅꯦ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯛꯑꯅꯨ, ꯑꯗꯨꯒꯅꯦ ꯍꯟꯗꯛ ꯆꯠꯄꯩꯗꯗꯤ ꯂꯥꯏꯖ ꯏꯕꯥꯅꯤ ꯔꯦꯟꯇ ꯂꯩꯔꯅꯤ꯫ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅꯤꯅ ꯃꯆꯥꯕꯨ ꯊꯦꯝꯂꯛꯏ꯫ ꯑꯗꯨꯃ ꯍꯥꯏꯅꯨꯅꯦ ꯐꯠꯇꯦ, ꯅꯇꯩꯅꯁꯨ ꯉꯁꯥꯏ ꯑꯗꯨꯛ ꯐꯖꯅ ꯇꯧꯔꯛꯂꯗꯨꯗꯤ꯫ ꯂꯦꯝꯕꯤꯅ ꯇꯥꯠ ꯄꯥꯠꯀꯤ ꯃꯤꯗꯣ ꯃꯋꯥ ꯂꯧꯗꯦ, ꯂꯩꯔꯣꯏꯗꯤ ꯂꯩꯔꯣꯏ꯫ ꯇꯝꯐꯥ ꯃꯥꯟꯅꯕ ꯇꯟꯗꯅ ꯍꯣꯏ ꯑꯩ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯂꯦꯡꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯂꯦꯡꯊꯣꯛꯆꯔꯒꯦ꯫ ꯁꯣꯝꯗ ꯄ꯭ꯔꯦꯝ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ꯫ ꯂꯦꯝꯕꯤ ꯅꯪꯁꯦ ꯀꯃꯥꯏ ꯂꯣꯏꯅꯅꯦ? ꯅꯪꯁꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯁꯦ ꯁꯨꯡꯍꯟ ꯍꯦꯛ ꯍꯟꯗꯦ꯫ ꯑꯗꯣ ꯏꯉꯥꯎ ꯉꯥꯎꯖꯔꯁꯨ ꯑꯩꯒꯤ ꯂꯦꯝꯕꯤꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯛ ꯆꯝꯅ ꯉꯥꯎꯅ ꯂꯩꯖꯔꯤꯕ ꯂꯦꯝꯕꯤꯁꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯊꯣꯛꯂꯒꯕ